Silong aigi YouTube channel da sigi video sa ina share tawjaba matam sida video sigi comment section da ahan ba comment to ba mi hai tare first commenter ko adu da ne ina lupal sima gi amount sinagani na ina sigi video sigi mamangi video da ina haijaki ba doi Silong Facebook ta so haijaba do ko ibi gador ba wahai sing sina karino comment da United Manipur, congratulations Spain, celebration non-stop. Hairiba wahi om se ibi gadaba. Silong hek ubaga ibiro wahi om se ahan ba comment to bamido madudo ina sinajagani. Masigi maru oiba pandam si karino aina pining yo message karino haiba matamda akhoi je Fattaba wakalon chen ba dharma da dagi tongan ba community da base tawba adugumba mioi sing ko Manipur da laiminari ba mayam se yaikai thugai ba ko yaikai thingai ba pamba tokhai tana ba gi wangang sangang ba adugumba mi sing do maiti oibe pangal oibe any community oibe madu sing du gi mayokta akhoi mayam di pulap laiminari ko Argentina pamba mi oibe Spain pamba mi oibe Messi Ronaldo anyone oibe ko aduga maiti oibe pa oining ba bi oibe akhoi mayam di adugi wakalon du di akhoi support tawde yaning de haibedo madugi wakalon do spread to oina masigi price natraga masigi amount sa igi site gi thamjabani Silong aigi wakalon matam supada spread to pambadani amata oibagi akhoi myam sinung channel lebinabagi madugi pandam dani Silong share su to thokpiro ko karigumba laibak thidana ahanba comment si to hodri hai tar su Silong gi wakalon dum phongdu piramu world cup ki adagi team singi player singi madudi akhoi ga thoidok na thaseng nati mari leina banate khoina pamjabagi dum yengbani ngahaki ngangna saknabani na lawgadabni tobatabu ngahaki ngangna saknabaduda game gi natraga sports ki player singi team singi wari sanaraga akhoi gi dharma doina community doina amana bada attack tawna pot lakpase masigi pot sigi completely against lay habado madu akhoi punnam tang show tawmina Silong thank you everyone video se yam sangna su semjaroige duty matam doina upload tawgadaba oibanina masi yam sangna sema kanda upload tawgada su matam yam hen changani thank you akhoi gi amato oibagi wakalon do madu spread tawmina se condition amak tangdi thamjage ahan ba comment to mi da ina amount se sinaba matam da Silong gi maktagi phangi ba mi do maduna su post amatangdi tawbiyo masina igi site gi request ni brother gi site gi hairi bo wakalon se spread tawning bana mar moira kanta amount se price oina thamjabani aina madu comment khoi gi post oina tangdi tawbiyo ko spread tawna ba hai tare wakalon do thank you everyone